Ima taret na lu Koktuna Lamdam Asida Eng-Tappa Hanjilhannaba cycle rally Chatkhre. Pawasi ngasi nungthil phongkhiba pandam pause dagi lakhutchaba nei. Chahi ama mapung pharaba irang asi waroisin puraktabada awaba phongdokpo ina ima taret na lu Koktuna Yellow Missing Bukallo Manipur gi territorial integrity nga uhaiba paujel puba cycle rally ama awang sekmai dagi kangla fauba Chatkhre. Khongsat adu ngasi ayuk pung taret tarakpa duaida awang sekmai dagi lamthakhe awang sekmai gi konjeng laima youth development organization KYDO na maruaiba thodang lawduna pangthokhiba rally aduda masagi masam kokthoktu khongcha chatkhiba ima taret adude CH Sobita KH Inaube M Santi M Iveno KH Sobita TH Inaw amade KH Premlata ne khongcha chatkhiba ima singna paume singda phongdokhibada awang sekmai haidiba lamasi thokliba lana sigi haktheng nana chaitheng fangliba mafam amane mafam asigi miyam amade lamdam asigi miyam lana sigi awaba chaitheng mayok na re thokliba lana si athuba matamda loisinduna Eng-Tappa Hanjilhannaba amade paliba lainga kasina kanba midyeng sangduna lana sigi waroisin puraknaba taksinba waina rally asi satpani haikhe khamtheng na wana raba matam asida nupi oibigi leiteng amade gun oidiba samphauba kokthokliba ase lamdam asida nupi oibina ke mauna leiba amade luna na leiba adu phanglaktaba sida awaba phongdokpani haina ima taret na makhata akhe Moreh gi additional SP Tongba Jeepsy accident thokpada personal ama Leikhidre pawasi ngasi nungthil phongkhiba pandam pause dagi lakhutchaba nei Moreh gi additional SP MD Rias masa tongduna lakpa Jeepsy ama mathanta accident thokpada Jeepsy adu da tongminarakpa escort ama Leikhidre SI ama na soklei Thokdok asi ngasi ayuk pung taruk khara helakpa duaida Imphal Moreh lambi gi Technopol Police Station na konba sinam khul yauramdai da thokhiba nei Thokdok adu da Leikhidreba constable adu de Thoubal district ke Sangai Yumpham part 2 Cherapur mathak laikai dagi MD Abdul Latif chahi kuntra ga manga amade soklaba ASI adu na urup arapti dagi MD Yunus Khan ne Leikhidreba Latif ki haksang post mortem gi damak Imphal East ki porompata leiba Jenims ki mokta thamkhre soklaba ASI Yunus na hauji Imphal gi Raj Medicity da laika na re adubu thoidong na khudong thiningai di oidre ngasigi thokdok adu de additional SP masade asokapan nangaudre haire Jiribam police outpost bom Langsinduna Landarakhre pawase ngasi nungthil phongkhiba pandam pause dagi lakhutchaba nei Jiribam district ki laingang pokpi area da leiba Jiribam police ki outpost tamna sakhangdaba singna ngarang numidang bom Langsinduna Landarakhre thokdok adu da asokapan di yahodre haire Jiribam district ki police tagi phangba pawgi matungin na Thokdok asi ngarang numidang pung taraga mathoirom taba matamda thokhiba nei sakhangdaba sing aduna Jiribam police outpost tamna langsilakpa bomba ni post manung yaurakba ngamdana mapanda pokhai khe adubu police personnel gi marakta sogapandi yaukhi de bom adu laingang pokpi area ga thangnana leiba Tamenglong district ki manung chanba Phaiton village rom dagi langsilakpa oigani haina thajana re amarom da bom ani adu Langsinduna Landarakhre ba matung Phaiton lom thangba nakal dasu bom pokhai bagi makhol ta khe Khudakta Jiribam police amade taraga mapan suba AR gi apunba team na thiba humbagi thabak sathakhe adumok pu mipha mipun gi paudi leite thokdok siga mari leinana Jiribam police na case ama lokhatkhre Pre-Ph.D gi admission taunaba pangthokhiba entrance test ki result Chatnaba Yaroi KSA pawasi ngasi nungthil phongkhiba pandam pause dagi lokhatchaba nei Manipur University ki Education Department ki Pre-Ph.D ki admission taunaba pangthokhiba entrance test ki result adu Chatnaba Yaroi test asi amugan na pangthokadabani haina Kanglaipak Student Association KSA na mari lainaba singda taksilakle Imphal West ki Khuyathong da leiba Mahiroi Loop asigi office da pangthokpa paumi singa unabagi thauramda Loop asigi HRD Secretary Toizam Ranakumar na phongdokhibada Manipur University ki Education Department na Pre-Ph.D ki admission entrance test ama haukiba April 18 da pangthokhe numit adumakta da test result haidokhe loina na mahiroi tarana Beva Vosi gi eligible list yaurakhe masigi matung May amada anoba notice ama thoktuna computer typographical year leibadagi overall tabulation da khara ahongba leire haina mahiroi kungamathoi Beva Vosi gi eligible oire hairakhe Thoglakhiba notice adu da mahiroi singna fangliba mark sing asi hana fangkhiba mark tagi yamna khenarakpa kaya thengnabana examination asi pangthokpada asoiba aranba kaya yauramgani haina case ena lawdaba ngamde maramasina lawtunaba manba exam asi amuk nauna pangthoktuna mayek sengba exam ohenbiyo haikhe